Indian Army ki engineer Shing na Imphal Turel ki Lounambal paring yengshinkhibaga loinana echao asina shokchillaba mapham kaya Shemjinkhre. Turel asigi tongan ba mapham ahumda Lounambal kairamba thengnabagi manungda mapham adede ngarang numidang mai pakna mensinba ngamkhre aduga kanto khabamda meter 22 dagi 15 fauna laun kairamba Turel gi Lounambal adide haujik Shemjinkhrebagi thabak akanba maungda chathare. Nakalamaromda echao asina maram oiraga panduna leihauba miyoi sing rescue tawbugi thabakso Indian Army na leptana chathare. Ngasi numit yung matung pung 2:30 faubada punna miyoi 2,462 rescue tawbu ngamkhre. Madugi manungda 939 nupini, 934 na nupani aduga 569 na chahi nauriba angamni haire. Echao asina awaba tarbu singdasu Indian Army na acha athagi packet 968 yanthokkhre amade miyoi 294 da medical aid pikre.